अने उहोबा अने खंजहोबा खरा ngarangsje yamna chamba yamna pikpa meeting macha am kha khoi kanges ki tawje sagai yam pikpa mafam ni tongbam hariba sida khoi meeting macha am tawjabani meeting macha am tawringai manung sida khanare haibagi paw ma tabadagi khoi ji thoke da tawbadagi nupa kharana thokanu kayim tawde haraga khoi si leire adaida nomai makhon tare nomai makhon taba sida nomai kapnare haidana khar chenjannarakpasida khoina kaidoba yawbusuna haidana aina thokaga yenguba kanda yamna launadana leiramba kansida karigino na hangba matamda akhoigi meeting lakpa angang ama bawandari wangmadi nate khoi menoro haitare khoigi moironggi sata nateba mana lepaga talapse khoigi sumaina thitlaga leiringaida hujiki hariba moironggi misina mamingdi panjararo aduga hariba misina nangi talab khutito thajadi haidana chop thile hai phuba hore hai adudagi phunagi banena hai adubu khoina hai khamjan nei moi di hayeng ka ghraga loina nungai gi doba ngatani akhoi masem din nungsinaji kaungnaji mana BJP ore aina kanggeso ore kaungnadabadi yaroi kaungnaji ngangnaji khanabaji hongnagumji haidana aina lauraga leiringada nupi amana tholaga police la ena sar phabiu mokhoi silam yam hele phabiro hai aina karigino sar phabi duidi sigi sorok sida talab thitlaga leiba mibu phawona hai sibu karamba sarkano BJP na panba sarka sibu sumaina leibada talab thitlaga yadaba sarka je kari sarkano aibu phabiyo haraga police mamangda ai chongjanjai